Akiswan Imphal, Wahengbam Washington na pau pajari, ahanbada maruiba pau. Electronic Samsung IT Mantri, Ashwini Vaishnav na hairi, Laibak asida haukiba chahi tarada electronics ki pochai sabagi chang, saruk mga hengatle. Lambida asoyangam thokhandana ba, gari yang na thawbagi sang onaba radar equipment sizinabagi anauba na kanglon sing, Kendra na notify tawkre amasung ngasi Good Friday amasung Sikh singi mapal suba Guru Tek Bahadur gi Prakash Parba pangthokli. Electronics Samsung Information Technology Mantri Ashwini Vaishnav na hairi laibak asida haukiba chahi tarada electronics ki pochai sabagi chang saruk mga hengatle. Gurgaon gi Manisarda ngachi paumising da wangang bada Shri Vaishnav na hai Make in India thorang lokhat padagi electronic ki pochai sabagi chang khangwang wangkale mang hai mirei bakta electronic ki pochai thadok pagi chang su haukiba chahi tara asida saruk taruk hengatuna hanadagi lupa koti lakh ahum lising kun mga henba ngamle. Shri Vaishnav na hai electronics manufacturing da ngasidi mi lakh kun mga rom thabak piri. Handakta Pradhan Mantri Narendra Modi na Electronic Component Manufacturing Scheme paikat payare masina electronics ki pochai sabagi chang hengat hanbadanatana thabak hena piba chungam lagani. Lambida soyangam thokhandana gari sing yang na thawbagi sang onaba radar equipment sizinabagi anauba chatna kanglon sing Kendra na notify tawkre. Anauba chatna kanglon sing asi Legal Metrology General Rules risngani tarama thogi makhada notify tawbani. Ngasi thoki bachero lamada Consumer Affairs Food and Public Distribution Mantraloy na hai Lambida asoyangam thokhandabagi sang hengat hannaba amasung traffic ki chatna kanglon ngak nabagi pandamda puthokliba anauba chatna kanglon sing asi July amadagi chatnaba horagani. Chatna kanglon asigi makhada radar da yumpham oiba gari gi speed on nabagi khulai khudingmak verify tawgadabani amasung Legal Metrology Authority na ayaba pigadabani. BJP Lusingba amasung Kendra gi hanagi Mantri Anurag Thakur na Congress dolbu National Herald Kesta kanna yaningdaba phungdokre. New Delhi da case asigi matangda pangthokpa paugi mifam amada Shri Thakur na hai National Herald ki ming hekta bada Congress manungda pungning langtak na bapoknare mang na hai haktheng na huran ba pharbani na asumna pungning langtak na ba masana tabani. Congress dola si Bharat na ning tambadagi hauna wathok kaya da chenaduna lakli hai na su mang na maral sikhi. Supreme Court na Waqf Amendment Act lisngani kun mga ki mathangi hearing chathadriba phawba Act asigi makhada Waqf Board natraga Central Waqf Council da anauba thabak amata haploi haina Kendra Sarkar na thajaba pikhiba du court asine yakre. Mathangi hearing me mga da pangthokani. Ngasi asi Sikh singi mapal suba Guru Tek Bahadur Sahib ki Prakash Purbani. Ing kumja lising masatruk kun mathoida Amritsar da pokhiba Guru Tek Bahadur Sikh singi taruk suba Guru Har Gobind Sahib jigi masanupa atonbani. Mahagasi masagi akaknaba niyom set nangakchaba amasung thongna phaba lanmi ama oibada natana Pandit amasung Kabi amasuni. Numidasida Pradhan Mantri Narendra Modi na Guru asigi maphamda ikai khumnaba udli. Social media da thagatpa warol lamada Sri Modi na Guru Tek Bahadur bu laibak asigi khwaidagi chaurba spiritual tours biarani haina singthaki. Mangna hai Guru asigi punsi asi thongna phaba amasung minungsigi seba da kathoklaba punsi ni. Mahaki pauktak na laibak asibu mahakna pamjaramba khunai adu semgatpada leptana ithil pikhigani. Prabhu Jisu Christabu Krosta Pang Tingduna Hat Kiba Numit Puning Singduna Manipuriao na Malem Sinba Tungpadangasi Good Friday ge Thoram Pangtok Nari Sir Singda Akhanaba Laisol Sabasu Pangtok Nari Aroibada Maroiba Pau Amukhana Electronics Samsung IT Mantri Ashwini Vaishnav na hairi laibak asida haukiba chahi tarada electronic ki pochai sabagi chang saruk mga hengatle. Lambida soyangam thokhandanaba gari sing yang na thawbagi chang onaba radar equipment sizinabagi anauba chatna kanglon sing Kendra na notify tawkre amasung ngasi Good Friday amasung Sikh singi mapal suba Guru Tek Bahadur gi Prakash Parba Purba pangthokli Paulo Jare.